हर्ष संदोक्चरीब रेडियो लोकताक चैनल असिगी अहानबा ताकक्तगे दोमना तोंगान तोंगानबा थौरमसिंग सिदगे मुगलौबिसी ई पाउगा मरी लेनेना खंगमिनसि थौरम असिगिदमक्ता थमजरिबा फोन नंबर 8132880336 हारिबा नंबर सिनी नंबर असिदा कॉल तौबिरकलगा तोंगान तोंगानबा फोंगलिबा पाउसिंगदा युमफम ओइबा इसा-इसागी मोटसिंग थंबिनबा निंगसिंगजरी ngasi thauram asigi ahanba call lokhatjage hello good morning sir. Good morning call to birakli bukana obirabano sir kon to jeriba ai halamai dong nagi nam amusana hoi taram nokchari ahama matada ngasi do lokagi host jeriba mojabi ko on kon jeri sa ngasi gesti khudong chaba leitrabanina hoi hoi pause jim phomoi ba sagi mot atina phondok sage phondok piu sa aji akhoi gi Arambai Tengon Amasung Kogi Tampaki Mete MLA Minister Yauna Kogi Senglabakanga Porta Kogi Pilipina Raga Center the demand of Matang the Kogi Men Pona Yaga the Hakala Adi Kukizi Kogi Eti Dagi Lokong Nava Haibo Kongham Sida Kogi Karang kanana na discussion ama daina yengjagi bida wagi sahi kungi mamangda kogi thado phuruki civil organization na demand dawga laikre haina pandiki ba ai ST list ki kuki haba jingi lokthok ne haba masigi manung da kogi phuruk suncha muki maina ngarang pathok chagi bida laktani wa from di masigi ST list की कुकी ऐसी लोगों को तो नहीं हमें डिमांड जी दा माची स्टेट गवर्नमेंट ना रिकमेंडेशन लाओ मतुंग दा मकोई ना कोई भी मतुंग दा सेंट्रल था मतुंग दा सेंट्रल यूनियन मिनिस्टर की ट्राइबल एफेयर मिनिस्टर की रिकमेंडेशन जी मुग लाओ बा अभी मतुंग दा सुप्रीम कोर्ट ता मुग सबमिशन तो बा रेजोल्यूशन तो पास हो रहे कोई हाई बजे मतम जी चांग दबगी फिबम दा सुम ngang ba khanen na ba masida masagi harba dimajina sahi kayabo palhan gi dobano ade harba ngarang ngati hogi bagi tang kumari kumanga saida kangla da aramai chinau hinna thangi ba kui amadi diman khudi mangse makha ta khongjang sanglaba matungda ngasagi central government na akogi tapagi MLA jingje how ga akogi demand je delete toga thangodra asini thilabade akogi mota fana thamjani mai tare ani chu wa phondana akogi main oina akogi NRC update 1921 base ya chi masi kogi nagagi sinang sing na chu pami atopa na dulai pami masigi against the scenery basi kuki gatani Nising jangba aman nasa kogi ex-Prime Minister kogi abong okram ibobi na CMO di ba matamda 2016 da Manipur Protection Din 2016 na hariba bill ji pass ho matamda Chusanpuda mahil mapan sigi ba matamdu gi hauna makoi je kogi moi indigenous people haibagi matang gi khoi na ba adadi INB ki matang moi he khoi chong la ba adadi NRC matang da moi khoi chong na je ma si akhoi na loi khang ma me ma khoi NRC la go matam da ma khoi ni ba kai ga ni ma khoi kap na ma pun chi leng gi ni aso da han gi ni ha ba je ma khoi ma si gi khong jang da ma khoi ya ni da ba khong do i MLA tara na de ha ri ba demand jing je tau da na ba ma ya ma tang na ni ma khoi ku ki MLA tara thina la khani bo ma khom di NRC update asi Mati karai mo uthokada bano chai na bala kadra 1951 desa na di hajiri ba hoji arambai isinau ji na di 1951 desa center na di mama kadra 1961 hoje da bani mo hai kini tamfik jo la si da controversy lai ta ga di machi ju amuk ka yang koina sti to thongi da bano adadi laksani mo pham bi ngasai ena si se khudamoi na kogi update tore yare habagi gazette notice thoba matung da masi biometric lobudna yang kui gada bano ado masi NRC je 1951 biasa je 1951 mamang lagi ba
कुकी सिंदुदी अदुम सेटन तोगा लहेनबगी फिबम दा तादोइनी अदुगी मतुंगा लाकजिंगिना डिपोट तोगदोमने हाजरिबा लाके वाफम दिखोगी डिटेशन केम अमजु मिजोराम दा थंगदबने हाइबा डिमांड जी इस्लाउना ताम डिमांड दो योबिगिबा हाइबा मिजोराम सरकारना चीफ मिनिस्टर मु डिटेशन दो रिजेक्ट तोगना सेंट्रल गवर्नमेंट अदुगी दायित्व दो करी लोबिगदबा अदु यामना कंट्रोवर्सी होइबा वाफम याम लाकजिदा समसमना अइना टेंशन हाजरबना आरिबा अराबाई तेंगोल इसिनाउजिंगना थंगिबा एमएलए मिनिस्टरना थंगिबा डिमांड तारु असी थबकता अथुबे मतमदा ओथोकिरबक तारगदी नासिगी ओइबा मुक्नाबा मथुंग अचौबा लान असी अथुबे मतमदा लोसम ngangani हारगा मतंगसिदा टेंशन जगसा होय थागतचरी तोंग तोंगन बो वफम मयाम अमा इसागी मोर कोइना थंबिरमबनी थागतचरी थोरम सरुक याबिरमबा हेलो हेलो कॉल तो बिरकलिब कना ओबिरबनो सर आई कैरक्टगी मंगामना बदिनी सर होय तराम नोक्सरी हाबियो सर नरांग तरेत मखाईगी पाउ अमदी आईटीवी गी पाउदा तकोईगी प्रजा सिंगी खाईगी अवांगबा मकोक थोंगबा तकोईगी निता अमना तकोईगी तंपाकलमदा हौजी तौरीबा इहौ अदगी बाजार मनुंगदा मी पुल्लगा हौरीबा इहौजिंगे भोट दा कांगुना इरान खागतंग हाकनेना हाइबिगिबा था मसीदा अइना पेनगदबदी लैबाकी अदुक यावबा मती मतामना अदुमाइना हाइबिरगदी मागी मखादा लैरिबा प्रजा मयाम जिंगिदी भोट कहौदबा कांगुगा अदगी अकाब कांगुगा जी हाना हनबगी फिदम अमा होजिक तौरीबा इरान की नाथैरगा पुननबा अमा वांगांग अमा यावबा मानबा अइना अदु मसीगी वासन जिलदाती मती मपाम ओरगा ngangan आई याम तेना सार आई हाइजगे अदुगा लोसनजगे अदुगा सार ngaranggi खनने ने बगिदा ताकोई एंकर की वाफंदा ताकोई करीबो हाइबियो ngarang ताकोई अयुकी पाउ खनने ने बगिदा ताकोई सार हसन सनाना ताकोई तेजबाती वाफम मा हाइबिबदो सा हाइबियो कौनोदु मसाइगी इंसान खुदिमक्तदी थाक्तबा यादबा मसलमदी ओइबा अदुदुगा पुखंदा हैदोरागा चाक चाबदना मसाइगी हाइरिबा इंसान थाइबा तेजबातु खुंतुगा लंथोए हाइबदो मधुगी खुतादु तादनदा मती मता ओइबजिंना अंक सिंबियु हाइबा वाफमजी तौजरगा नरांगी एंकर अदुबु अइना ngमखै लेतना थागली होय थागचरी मतंग सिदो लोसनजरगे सा थागचरी सागी मोट ओइना थंबिरमबनी हौजिक चथजरिबा थोरमसी इ पाउगा मरी लेनेना खंगमिनसी थौरम हारिबा थोरम अदुनी ngasiगी ओइनादी गेस की खुदोंग चाबा लेजदे मरम अदुना थमजरिबा फोन नंबर 8132880336 हारिबा नंबर असिदा कॉल तौबिरकलगा फोंगलिबा पाउसिंग द युमफम ओइबा इसा इसागी मोटसिंग थंबिनबा निंगसिंगजरी थौरमसिगी मथंगी कॉल अमा मुक लौखटजगे हेलो हेलो कॉल तौबिरकलिबा कना ओइबिराबनो गुड मॉर्निंग सर आंग इफान दगिया अंगौने सर होय तरामनो ओक्सरी हाइबियो सर बुसु तरामनो
हाइबियो कोई सेम साबीरेना इरांग सागत पीगनु मणिपुर कायनब तौरपा अमता मंगफांग हल्लोय करिंता याहल्लोय हाइबमा यावखिबा हुजिकी कोलर मै ममांगदजु माना बुदि ममिंग बुदि पलमदरे अदुगा सब माने वाइदो अदा अदुई मतांग हेतन लाखियगे तौबने हाइबियो हाइबियो कोई इरांग सागत पीगनु हाइबजिबो इरा अखोई CPI ना असेंबली फमु हाइजिजु इरांग सागतने हाने लौदोइरा दे इमागी मैराना अखोई कुकी MLA तरागी मथक्ते एक्शन लौवाजिजु इरांग सागतने हाइदोइरा अदगी खुन नाकपसिंगना चिंकोंग चिंयादा खुन नागा कुकीगा नुंगै कापनादना अखोई इम्बाल मनुंगी अकोइबदा चंगक्तनबा ngaइबा मयामजिजु इरांग सागतने हाइदोरिबरा सिजु opposition na tawon mani loi vote ka hau daba opposition na tawon mani loi na hai daga leidoi raba sine ba koina hangmingi je mogi tawom do ko mathau dudi tawrabra ba tawri di hai karino moin toy je ko gi thusa bulla na satpangam daba kangko pi lan thok pangam daba chandien adai tingno pon lan la satpangam daba imba manung da question laga koi subang ngomong hangda dana मैम मांगना तादना गाड़ी ड्राइवर कया कया ललो लिपिक तब मैम मांग ता लेसिदी सिसु ऑपोजिशन ना अखोगी भोट काहौदबना तौहनबनी हाइदोइरा सिसु लोइनबो अदुमाइना उरगदी याम लानगने हाबा अदुमाइना उ लेरगदी अखोई कनानोबा मणिपुर कंदीनबा थोलकदो बीजेपी ना कंदीरोदना अदु ओरगा कल्लो अखोई मैम इरांग सागलरोय तुओजी लोय तुओजी अखोई नोंगै कापजु तुओजी अदगी असेंबली फमुआइना लावबजु तुओजी अदगी कुकी MLA तरा दो अदुम थंबीगे थंबीरोय तुओदुजु लाव लोय तुओजेबा अदु मोय तौरोदना अब मोयना तौबददी माइ पाब्राबा मोयना तौबदो मयामजी तुओजेबा अदु मोय तौदु माइ पाब्राबा सिने बाइना पाली गोमिंदा हंगिंगी मोइना तौरिबा थबक तो माइ पागदी मयामनी कमाई थोलकदोइनो नोंमै पाइरगा इंग्रबा मतमनिदा खोइना फजु मनुंगदबो कबोरो मंगा तुंग लोनबबो इंगगा इबी कोलगा लेङैसिदा आदा लमांग तुमहांगा नोंमै पाइदना nga इबा जिंगदुबो मधुबो ओपोजिशन ने बो काहौगबना इनेला तवलिनि हायरादि अदुगो की थाग यौरे हायबनिदा अदुमाइना लाना प्रजादा पचा तौबीगनु बीजेपी भोट कानिंग खकी दमकता अथुक यामना लूरबा लानफमनिदा चंगीबा खोंयंगिंगिदी हुजिकती भोट उबीगनु भोट उबीरगदी याम थिना लालनी भोट लाइदुदी भोट लाइदुदी माइ माइ मतमगी लाखियबनी अदुना भोट उबीबगी थबक तुदी तोपियु मदु मियाम साव खोइसावनबे हेलकनी मधु अकोगी था तरुकी था तरु हायरे पॉइंट तरु लखोखिबदुजु अंगा अकोगी कइनोदा कंगलागिदो हाइबियो अदुजु तौ अदु लखोखरे हायदना अकोने हेता पेंथोकदना नुंगाइना लई याबा नते हुजि CPI ना चंगी जिजु अदुम अचुंबा खोंजंगनि असेंबली फमगे असेंबली द वारेब लवाजिजु इमागी मैराना कुकी MLA तरा गी मतकता एक्शन लवाजिजु अचुंबा वारेबनि खुन्गा इबजिंगिजु अचुंबा ngaकनि कितंग टेंशन बिरो अखोई वारी से रिपीट होइना तौबिरे कितंग टेंशन बियो ओपोजिशन गी वाफम अमता सिदा वोट काहौदबगी वाफम लेते मसीदंग हायरगा ज्ञान खतंगी ताबीरो हाइसिंगारे अखोई पाली गवर्नमेंट होय थागचरी थौरम सरुग याबिरम थागचरी अखोईगी लेंगाकना हाइबिबा भोट काहौदबसिंगना इनसलगा इरांग होनगनु इरांग तौबुनि हाइबगी वाफम लोमदा एक एक हाइबिबदुदा कितंग पेंदबगी वाफमनि होय अचुंबा मयाममसु यावरी अदुगा अरानबसु यावबिरमबा याय अखोईगी पालिबा लेंगाकसिंगी मीटिंगदा हाइबतारे अदुबो लोइनमक्ति लानबा नते असेंबली फमो हाइबसि मसि तंगाई पदबा तौदे यादबा थाबक अमखकनि अदुगा अरानबा थाबक तौरबा प्रजा ngaknanabagidamta miyamgi lanthung ngaknanabagidamta
ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯛꯑꯕꯅꯤꯅ ꯃꯅꯤꯄꯨꯔ ꯀꯥꯏꯅꯕ ꯍꯣꯠꯅꯔꯛꯑꯕꯅꯤꯅ ꯃꯅꯤꯄꯨꯔ ꯀꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯕꯝ ꯊꯣꯛꯄꯅꯤ ꯃꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯁꯤꯗ ꯏꯔꯥꯡ ꯍꯧꯔꯛꯏ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯑꯇꯩ ꯃꯔꯝꯁꯤꯡꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯣꯏꯅꯃꯛꯇ ꯍꯦꯛꯇ ꯏꯔꯥꯡ ꯍꯧꯔꯛꯏ ꯍꯥꯏꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯆꯨꯝꯕ ꯊꯕꯛꯁꯤꯡ ꯃꯤꯌꯥꯝꯅ ꯇꯥꯜꯂꯛꯄ ꯗꯤꯃꯥꯟꯗꯗꯤ ꯏꯔꯥꯡ ꯍꯧꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯂꯣꯝꯗꯅꯤ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗꯒꯤ ꯖꯤ ꯁꯔꯃ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯀꯩꯒꯨꯝꯕ ꯍꯪꯒꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯚꯣꯠ ꯃꯇꯝꯗꯗꯤ ꯕꯤꯈ꯭ꯌꯥ ꯅꯤꯕꯅꯦꯅ ꯀꯞꯄꯣ ꯂꯥꯎꯕ ꯅꯤꯔꯦ ꯍꯣꯏ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯊꯕꯛꯇꯅ ꯇꯪꯈꯥꯏ ꯑꯃ ꯐꯥꯎꯗꯤ ꯍꯣꯠꯅꯕꯤꯕ꯭ꯔꯥ 50%ꯒꯤ ꯆꯥꯡꯗ ꯑꯗꯨ ꯄ꯭ꯔꯖꯥꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯇꯥꯕꯤ ꯈꯣꯠꯄꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯣꯏ ꯑꯅꯤꯡꯕꯗ ꯄꯪꯇꯧꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯐꯩ ꯑꯐꯕꯗꯗꯤ ꯐꯩ ꯐꯠꯇꯕ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯁꯤꯐꯥꯎ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯅꯔꯦ ꯑꯗꯨ ꯃꯁꯤ ꯄ꯭ꯔꯖꯥꯅ ꯍꯥꯏꯁꯤ ꯑꯆꯨꯝꯕꯅꯤꯅ ꯃꯁꯤ ꯇꯪꯈꯥꯏꯐꯥꯎꯗ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯌꯥꯏꯅ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯁꯦ ꯂꯝꯕꯤ ꯊꯣꯡ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯝꯃꯤꯠꯀꯤ ꯑꯣꯏꯔꯣ ꯃꯁꯤꯒꯤ ꯆꯠꯄ ꯌꯥꯗꯕ ꯈꯣꯠꯇꯕꯁꯤꯡꯁꯤ ꯑꯐꯕ ꯊꯕꯛ ꯈꯔ ꯍꯣꯠꯅꯕꯤꯕ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨ ꯍꯣꯠꯅꯕꯤꯗꯦ ꯑꯗꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯃꯁꯤ ꯍꯦꯛꯇ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯇꯧꯏ ꯈꯤꯇꯪ ꯉꯥꯏꯔꯦ ꯚꯣꯠꯀꯤ ꯕꯤꯈꯥ ꯅꯤꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯇꯧꯕꯤꯗꯦ ꯍꯥꯏꯕꯤꯔꯤꯁꯤ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯕꯝ ꯃꯥꯌꯣꯛꯅꯕꯤꯕ꯭ꯔꯣ ꯅꯠꯇꯦ ꯃꯁꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯕꯨ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯗꯒꯤ ꯈꯤꯇꯪ ꯉꯥꯏꯔꯦ ꯚꯣꯠꯀꯤ ꯕꯤꯈ꯭ꯌꯥ ꯅꯤꯕꯤꯌꯣꯅ ꯀꯞꯄꯣ ꯂꯥꯎꯕ ꯇꯧꯔꯛꯀꯗꯧꯕ ꯑꯗꯩ ꯕꯤꯈ꯭ꯌꯥꯗꯨ ꯐꯪꯈ꯭ꯔꯒ ꯑꯗꯒꯤ ꯕꯤꯈ꯭ꯌꯥꯗꯨ ꯃꯣꯏꯒ ꯑꯍꯨꯝ ꯐꯥꯈ꯭ꯔꯒ ꯍꯦꯛꯇ ꯃꯨꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯛꯑꯦꯕ ꯃꯁꯤꯗꯤ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯏꯁꯥ ꯏꯇꯣꯝꯗꯒꯤ ꯃꯣꯠ ꯑꯗꯨ ꯃꯌꯥꯝꯁꯨ ꯈꯜꯂꯝꯒꯅꯤ ꯕꯤꯈ꯭ꯌꯥꯁꯤ ꯍꯥꯞꯄ ꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯍꯥꯞꯁꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯃ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯟꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ISTVꯒꯤ ꯏ ꯄꯥꯎ ꯗꯤꯁꯀꯁꯟꯒꯁꯤꯕꯨ ꯉꯁꯤ 9/6 ꯕꯦꯇꯤꯒꯤꯁꯨ ꯀꯔꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯖꯥꯠꯅꯣ ꯑꯗꯨꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯔꯦꯗꯤꯑꯣꯗꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯖꯕ ꯀꯅꯥꯒꯨꯝꯕ ꯍꯦꯛ ꯀꯩꯅꯣ ꯇꯧꯖꯕꯁꯤꯡꯗꯨ ꯑꯁ ꯂꯥꯛꯇ꯭ꯔꯦꯅ ꯍꯥꯏꯅꯕ ꯍꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯆꯗꯕꯅꯤ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁꯇ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯅ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯗꯤꯁꯀꯁꯟꯁꯤ ꯂꯥꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯒ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯃꯥꯌꯣꯛꯅꯕ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯌꯥꯔꯤꯃꯈꯩ ꯊꯥꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ Hello. Hello. Call to be. Good morning. Oi, taram noksari. ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯎꯁꯤꯗ ꯑꯩꯅ ꯄꯥꯎꯁꯤꯗ ꯌꯥꯎꯕ ꯑꯅꯤ ꯈꯛꯇꯪ ꯄꯨꯈꯠꯆꯒꯦ ꯄꯨꯈꯠꯄꯤꯌꯨ ꯑꯍꯥꯟꯕꯗ ꯉꯔꯥꯡꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯄꯥꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯁꯥꯔꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯐꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯔꯛꯄꯁꯤ ꯇꯥꯔꯒꯁꯨ ꯉꯔꯥꯡ ꯁꯪꯒꯥꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗ ꯄ꯭ꯔꯣꯖꯦꯛꯁꯦꯀꯣ ꯃꯁꯤ ꯀꯤꯂꯣꯃꯤꯇꯔ 51 ꯑꯗꯨꯒ ꯄꯣꯏꯟ 23ꯒꯤ ꯆꯥꯡ ꯁꯥꯡꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔꯗꯒꯤꯅ ꯏꯝꯐꯥꯜꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯃꯤ ꯆꯤꯟꯕꯒꯤ ꯆꯤꯜꯍꯟꯗꯅꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯀꯩꯅꯣꯐꯧ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯗꯨꯋꯥꯏꯐꯥꯎ ꯑꯣꯏꯈꯤꯒꯨꯝ ꯇꯧꯕꯅꯦ ꯈꯔ ꯍꯦꯟꯗꯣꯛꯄꯗ ꯂꯨꯋꯥꯡ ꯁꯥꯡꯕꯝ ꯑꯗꯨꯋꯥꯏꯐꯥꯎꯒꯤꯔ ꯀꯩꯅꯣ ꯌꯥꯝꯗꯤ ꯐꯖꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯀꯔꯤꯒꯨꯝꯕꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯗꯤ ꯈꯔ ꯊꯥꯖꯕ ꯑꯩꯒꯤ ꯑꯣꯏꯅ ꯊꯥꯖꯕ ꯍꯥꯞꯄꯤ ꯍꯥꯏꯅꯤꯀꯣ ꯃꯥꯏꯕꯨꯗꯤ ꯄꯥꯛꯄꯤꯔꯛꯄ ꯑꯣꯏꯁꯅꯨ ꯃꯇꯝꯁꯦ ꯈꯔ ꯁꯥꯡꯍꯟꯅꯤꯡꯉꯤ 2026ꯇ ꯂꯣꯏꯕꯒꯤ ꯄꯥꯟꯗꯝꯁꯦ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯁꯥꯈꯤꯕꯗꯨꯅ ꯁꯥꯈꯤꯅꯦꯕ ꯁꯤꯒꯤ ꯆꯤꯡꯃꯩꯔꯣꯡꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯑꯣꯚꯔ ꯕ꯭ꯔꯤꯖꯁꯦ ꯀꯤꯂꯣꯃꯤꯇꯔ 51 ꯍꯥꯏꯗꯤ ꯃꯄꯥꯟꯗꯗꯤ ꯀꯩꯁꯨ ꯀꯨꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯀꯔꯝ ꯀꯥꯟꯗ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕ
ꯂꯥꯟꯁꯦ ꯇꯪꯗꯨ ꯂꯩꯇꯥꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯄꯨꯔꯛꯀꯅꯤ ꯑꯃꯨꯛ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯃꯦꯟ ꯇꯥꯗꯕꯅꯤꯅ ꯉꯔꯥꯡ ꯁꯪꯒꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯩꯈꯣꯏꯒꯤꯁꯦ 2026ꯁꯦ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ 2030 ꯐꯥꯎꯒꯤ ꯃꯌꯥꯗ ꯊꯝꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯈꯔ ꯆꯍꯤ ꯈꯔ ꯁꯥꯡꯅ 30 ꯅꯠꯇ꯭ꯔꯁꯨ 28 ꯐꯥꯎꯒꯤ ꯃꯌꯥ ꯑꯗꯨꯋꯥꯏꯗꯀꯣ 26ꯇ ꯊꯝꯃꯒ ꯁꯥꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯑꯗꯨ ꯊꯥꯖ ꯐꯠꯇꯦ ꯑꯩꯉꯣꯟꯗꯗꯤ ꯑꯗꯣ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯥꯛ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯁꯥꯔꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯆꯤꯟꯕꯒꯤ ꯃꯇꯥꯡꯗꯣ ꯁꯥꯕ ꯂꯣꯏꯔꯒ ꯒꯥꯔꯤ ꯆꯤꯜꯍꯜꯂꯔꯣꯏ ꯍꯥꯏꯔꯗꯤ ꯐꯕꯅꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯗꯣꯛꯄꯗ ꯑꯩ ꯄꯨꯛꯅꯤꯡ ꯂꯨꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯥꯔꯛꯀꯗꯣꯏꯗꯨꯗꯤ ꯒꯥꯔꯤ ꯆꯤꯜꯍꯟꯗꯅꯕꯅꯤ ꯈꯪꯉꯦꯕ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯣ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯅ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯍꯥꯏꯔꯗꯤ ꯍꯦꯟꯅꯁꯨ ꯂꯨꯝꯒꯗꯕꯅꯦꯕ ꯁꯥꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛ ꯈꯪꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯩꯗꯤ ꯍꯔꯥꯎ ꯐꯥꯠꯇꯦ ꯃꯌꯥꯝꯗꯤ ꯌꯥꯝ ꯍꯔꯥꯎꯅꯗ ꯈꯨꯄꯥꯛꯀ ꯄꯣꯗꯣꯛ ꯈꯨꯅꯈꯤ ꯉꯔꯥꯡꯁꯦ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯕꯨꯗꯤ ꯑꯣꯏꯁꯅꯨ ꯏꯔꯝꯗꯝ ꯆꯥꯎꯈꯠꯄ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯑꯒ ꯑꯗꯨ ꯁꯤꯃ ꯊꯝꯖꯒꯦ ꯃꯇꯝꯗꯣ ꯈꯤꯇꯪ ꯁꯥꯡꯍꯟꯅꯤꯡꯉꯤ 2026ꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯍꯧꯖꯤꯛꯁꯤ ꯁꯥ ꯉꯥꯁꯤ ꯌꯥꯝ ꯊꯤꯅ ꯍꯥꯠꯄꯤꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯇꯧꯔꯛꯏꯁꯤꯕꯣꯕ ꯃꯃꯥꯡꯗꯒꯤꯁꯨ ꯇꯧꯏ ꯑꯗꯨ ꯀꯅꯥꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯃꯤ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯟꯁꯤꯗ ꯆꯥꯕ ꯐꯪꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥ ꯉꯥ ꯆꯥꯔꯛꯇꯕꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯇꯧꯔꯤꯕ꯭ꯔꯥ ꯑꯇꯥꯡꯕ ꯁꯉꯥꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯈꯣꯏꯒꯤ ꯍꯥꯠꯄꯤꯔꯒ ꯁꯉꯥꯏ ꯃꯃꯥ ꯑꯣꯏꯒꯗꯕꯒꯤ ꯃꯆꯥꯗ ꯌꯥꯎꯔꯝꯕ ꯑꯗꯨꯐꯥꯎꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯊꯧꯗꯣꯛ ꯉꯔꯥꯡ ꯑꯗꯨꯝ ꯎꯔꯤꯁꯤꯅꯦꯕꯀꯣ ꯃꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯩꯈꯣꯏ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯕꯨ ꯑꯣꯏꯔꯁꯨ ꯑꯦꯅꯤꯃꯦꯜ ꯍꯥꯖꯕꯦꯟꯗꯔꯤ ꯃꯥꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯁꯤꯅ ꯈꯔ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯒ ꯑꯆꯧꯕ ꯑꯃ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯃꯥꯡꯖꯕꯒꯤ ꯂꯥꯟꯁꯤꯗꯩꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯃꯃꯤ ꯃꯥꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯗꯨꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯑꯇꯝꯅꯅ ꯆꯥꯒꯦꯅ ꯆꯪꯉꯛꯑꯕꯅꯤ ꯑꯗꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯌꯨ ꯆꯪꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯉꯥꯛꯇ ꯊꯝꯕꯤꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯏꯝꯐꯥꯜ ꯔꯤꯡ ꯔꯣꯗꯀꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯇꯝ ꯇꯦꯟꯅ ꯊꯥꯕꯤꯕꯁꯦ ꯃꯁꯤ ꯈꯤꯇꯪ ꯊꯥꯖꯐꯥꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯛꯏꯕꯁꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯋꯥꯐꯝꯁꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤꯗ ꯈꯔꯁꯥ 3 ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯅ ꯗ꯭राꯏꯕ ꯆꯠꯊꯕ ꯃꯇꯝꯗ ꯂꯥꯡꯗ ꯊꯨꯔꯨꯕꯗꯒꯤ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯕ ꯈꯔꯁꯥꯁꯤꯡꯁꯤ ꯃꯗꯨ ꯀꯟꯕꯤꯈꯤꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯁꯤꯔꯒ ꯂꯩꯔꯝꯕ ꯁꯤꯔꯤꯕꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝꯅꯤ ꯑꯩꯈꯣꯏꯒꯤ ꯅꯥꯎꯄꯨꯔꯕ ꯃꯕꯨꯛꯇ ꯃꯆꯥ ꯅꯥꯎꯄꯨꯔꯕ ꯈꯔꯁꯥ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯝꯕꯒꯤ ꯁꯔꯨ ꯑꯣꯏꯅ ꯐꯪꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯁꯤꯒꯨꯝꯕꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯠꯊꯕꯤꯕꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥ ꯉꯥ ꯌꯣꯛꯈꯠꯅꯕ ꯀꯟꯅꯕꯒꯤꯗꯃꯛꯇ ꯎꯃꯪ ꯋꯥꯃꯪ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤ ꯃꯊꯧ ꯇꯧꯔꯛꯇꯕꯁꯤ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯇꯩ ꯑꯇꯣꯞꯄꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯚꯣꯂꯨꯟꯇꯔꯤ ꯊꯕꯛ ꯇꯧꯕꯤꯕꯁꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯤ ꯃꯁꯤꯁꯨ ꯍꯤꯡꯅ ꯆꯪ ꯂꯥꯎꯅ ꯂꯩꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯂꯤꯕꯁꯦ ꯏꯁꯤ ꯁꯤꯕ ꯃꯑꯣꯡꯗ ꯂꯩꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯁꯤꯒꯨꯝꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯂꯩꯅ ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯁꯤ ꯌꯥꯝꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯆꯪꯉꯒ ꯃꯁꯤꯗ ꯂꯥꯡ ꯊꯥꯛꯏꯕ ꯃꯁꯤꯗ ꯐꯥꯔꯤꯕ ꯁꯥꯗꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯂꯦꯞꯍꯟꯅꯅꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯆꯪꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯐꯣꯟ ꯇꯧꯖꯔꯤꯁꯤ ꯃꯦꯟ ꯏꯝꯐꯥꯜ ꯆꯥꯎꯕ ꯀꯣꯃꯥꯟꯗꯔꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯥꯔ ꯉꯔꯥꯡ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯒꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪ ꯑꯩ ꯄꯨꯈꯠꯆꯒꯦ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ ꯒꯚꯔꯅꯔꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝꯁꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯂꯩꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯥꯛꯑꯦ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯃꯊꯧꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕꯒꯨꯝꯕ ꯑꯃꯈꯛ ꯉꯔꯥꯡ ꯇꯥꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯅꯔꯦꯕꯜ ꯒꯚꯔꯅꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯊꯥ 7 ꯐꯥꯔꯛꯑꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯍꯧꯖꯤꯛꯐꯥꯎꯗ ꯇꯧꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯒꯚꯔꯅꯔꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯦ ꯊꯥꯒꯠꯇꯅ ꯄ꯭ꯔꯥꯏꯖꯀ ꯄꯤꯈꯤꯕ ꯑꯃꯈꯛ ꯌꯥꯎꯕ ꯍꯥꯏꯕ ꯇꯥꯔꯦ
अगर लाखनी वापने होगी थामापन सुरभि मनपुर की तो इरान की होगी की लुसिन बदी नमदी असाना अपन सब्जी यिंगों यिंग ले रहे मकुई ममांग yung kaya may thari mo una dum thari ni adum budu governor sin adum makoi adum thagat pa haibtare yung may thari bisu makoi na thabani adum thagat pa bijana adagi makoi gi mamang da kapaga adum mahali bisu makoi na adum yengran leraga adum makoi na yadra adum governor na thagali zikaram ba mong da thagali ba asama panjing gi bu thagali zikaram mong da makan mana thagali ba prai ka kini yam nong bhai tare adu amana ju ITL को तूना उजिक तौरीबा डिमांड अदगी कोकी MLA ताराम तौरीबा डिमांड सी मकोन कयार हन्ना हायबदो होम मिनिस्टर ना बिरेन लौथोकपगी वाफम दी लेते हाना सामर हायरबदुदा मकोन बिरेन सी लौथोकना बगिदम द कन्ना तंगरिबा अदु मकोन एडमिनिस्ट्रेशन तालेबसे मकोई फंगरोय हायबसी हारी बासु नहीं होम मिनिस्टर ना हारी वाफम जो मैं करीम तक खंग दबा इंगित तो खंग दबा जाला अदों मको जी मतम खरे की इलेक्शन 2024 की हुजी 24 नि मजे अप्रैल द पांचो के इलेक्शन सीबो की मको इध थीम को मोई थीम तोरोगा थमिनी मको ने तो वो याबा थबक सुम तो लग थीम थमिनी हारी कुकी की MLA सिंह अदुगो कोटू अदगी IT लेप्सिक की मको ये खंग दबा जाला election le heklu gi buga lok sabha election le heklu gi ba matam da makoi gi kari or kadgi ha bu wakalon je makoi khang da mali aduna makoi se laik lai su di kaya di yog da mo gi schedule cast ke akoi gi quota da sa pa oina to ba IPS MCS the ICS officer ka si adum da khudung sabu oina sang khiba adum ba laik lai su di kaya di yorok ta ba adum ba mali aduna wakal makoi munna khanda bai matam amadi oirabra ha ba wakal lonje thamjage saadu ko jinjin oi tagat chari thorum saruk ya biramba Assam Rifles ku thagat pasida kitang penda buduni pendri basi atai nate handaki irang sida yam chauna makoi leina irang sia suk chauna thok pasida kitang penda buduni adubu oi loina mak oiram da basu yai kharadi adum afaba thabak tawba phana chalamba chumna chalamba su yawram basu dum yari masimak nani ekoi gi kuki gi maikai dagi su Assam Rifles ki mathakta केस का तौरपगी वाफम अमक लेरी चुमना चटपसिंगसिना मखोई की माइकैदगी अमुक लाले हाइबगी वाफम जो लोमदा लाकपसु माली अदुगा लाना चटपसिंगसिना मखोइना यानिंगबगी अदुगुम अमसु माली अदुना अखोइगिदी अमबोइरो चमानब मिरिंग गेंगबियु इरांगसी मयाइदा लेपियो हाइबनी नाकल अमद लेपिगनो हाइबगी वाफम दुनी को लौखचरी हेलो नसीबी याई थोड़ा आयुक सीबी दा आयंजित खोना तो मैं पुलिसा तराम नौकरी भादक चरी आई ना हम जमीन से हुजी कोई खुनाई से कंगलाई पास से MP इलेक्शन हाइबो अम्मा लोकसभा की लाख से माई खोयन मसा पाई नदना मथुन मरांग होना रे मतमदुदा ओहिबा ngasidagiना था अनि अहुम तारे निपानी ममांग ओहिबा फिल्म दिदी लोइना काउथोकनारनि अदुना मरम ओइरगा आइखोइ सी ngसागी काउतौ हौखिबा तौखिबा मयाम चाखिबा मई अदगी लन थुमांगिबा खोखिबा येमैदु मयाम दु आइखोइ काउथोदा होजि MP इलेक्शन मायो ए माना अंगम बखुट लो ना बयाव मन युंग बयाव अदगी सिन निदि पंखै दथिना रख बयाव तवे मासिरा जिदा अखोइ मियाम द उच्चाइ बदि मौं अमा लाकदौरि बसिदा मियाम नि वाखलोन सिकारी नो अखोइ अमुक संजो सदोन हंजन तैने चाबा हाइबदु ओहंगदौरि बा हाइबसि आई मियाम द थमजदे मालमदि अखोइ निसिंग लासिंग होंदा बददी अखोइ नसि फिलम दि ओरैबनी मदुम अदमाइना दु अखोइ कमाई तौनी लैबदि महूता अखोइ करी खोफम द लाकददे हाददि खनो फै मरम दि खुद लोनरिबा अदगी पंखि थिले पब्लिक फंक्शन दग लांग बुआही ताबदा अखोइ यामना रेडियो पाउता दि आई तसेना मरम दि करिदिनो द तानिंग खमान कसे तानिंग यिंग बदा ममांग दे हेडलाइन दे ओयंग दे मयाम दो अदुन आई तानिंग दे अदुन पाउ तानिंग दे खबर तानिंग दे अदुन सिगल यिंग न के मासी अखोइ मियाम दि खुतल लै मरम अदुन हाउ कि बस सही था मांगा तब के निपान मांग मे अहुम दगी तौगी बदो निंजिन बिरगा हंदती पीएम सी का माइ तौगी दे हबदि मियाम न
ꯍꯧꯖꯤꯛ ꯈꯨꯠ ꯌꯣꯟꯅꯔꯤꯕꯁꯤꯡꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯥꯟꯅꯗꯦ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯍꯥꯟꯅ ꯅꯝꯕꯔ ꯈꯪꯕꯤꯔꯝꯗ꯭ꯔꯒꯁꯨ ꯅꯧꯅ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡ ꯅꯝꯕꯔ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯔꯛꯀꯦ 8132-8803336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ 8132-8803336 ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯇꯧꯖꯔꯤꯕ ꯊꯧꯕꯥꯜꯗꯒꯤ ꯏꯅꯥꯎꯆꯥ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯇꯥꯡ 3ꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯊꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯄꯦꯔꯤꯐꯦꯔꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯂꯧ ꯎꯔꯒ ꯍꯤꯡꯖꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯁꯥꯁꯟꯁꯦ ꯇꯧ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡꯃꯩ ꯀꯔꯤꯅꯣ ꯈꯪꯗꯕꯁꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯁꯥꯁꯟ ꯇꯧꯔꯦ ꯁꯔꯀꯥꯔꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯈꯣꯡꯒꯥꯏ ꯅꯤꯛꯇꯅ ꯁꯥꯁꯟꯅ ꯄ꯭ꯔꯖꯥꯅ ꯇꯧꯔꯦ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯣꯏꯅ ꯈꯣꯡꯒꯥꯏ ꯅꯤꯛꯇꯅ ꯁꯣꯝꯗ ꯂꯩꯕꯥꯛ ꯉꯥꯛꯏꯅꯦꯅ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯤꯒꯤ ꯁꯔꯀꯥꯔꯁꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯔꯠꯀꯥꯁꯦ ꯃꯣꯏꯁꯦ 10ꯃꯨꯛꯀ ꯄꯥꯟꯕ ꯖꯥꯠꯂꯥ ꯃꯣꯏ ꯍꯥꯔꯠꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗ ꯇꯤꯚꯤꯐꯧ ꯌꯦꯡ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯥꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯁꯤꯒꯨꯝꯕ ꯁꯥꯁꯟꯁꯤ ꯂꯩꯔꯝꯃꯣꯏꯅ ꯁꯨꯝ ꯋꯥꯍꯩ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯍꯣꯏ ꯇꯧꯒꯗꯕ ꯂꯩꯉꯥꯛꯄꯁꯤꯡꯁꯤꯅ ꯇꯧꯒꯗꯕ ꯃꯊꯧꯗꯨ ꯏꯇꯧ ꯇꯧꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯣꯏꯗꯕꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯃꯛꯄꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤꯗꯃꯛ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯈꯜꯂꯀꯥꯟꯗ ꯑꯍꯤꯡ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯃꯈꯩ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯃꯤꯌꯥꯝ ꯍꯧꯗꯅ ꯊꯣꯛꯇꯅ ꯍꯧꯖꯤꯛꯁꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯆꯥꯗ ꯃꯈꯩ ꯌꯥꯝ ꯋꯥꯅ ꯑꯏꯪꯕ ꯃꯔꯛꯇ ꯂꯦꯜꯂꯤꯕꯅꯤ ꯃꯁꯤ ꯂꯩꯉꯥꯛꯅ ꯅꯍꯥꯟꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟ ꯂꯣꯏꯁꯤꯜꯂꯒ ꯃꯤꯌꯥꯝ ꯑꯁꯨꯛ ꯌꯥꯎꯅ ꯋꯥꯅꯔꯤꯕꯁꯤ ꯋꯥꯔꯝꯃꯣꯏ ꯍꯥꯏꯕꯗꯨꯅꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯂꯦ ꯂꯩꯅ ꯊꯕꯛꯁꯤ ꯇꯧꯕꯤꯗꯕꯤꯗ ꯌꯥꯝꯅ ꯅꯥꯈꯩ ꯁꯦꯡꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯁꯤ ꯌꯥꯝ ꯋꯥꯔꯦ ꯃꯤꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯨꯜ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯥꯔ ꯑꯩ ꯋꯥꯏꯗꯤ ꯀ꯭ꯔꯤꯇꯤꯖꯥꯅꯤ ꯍꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯪꯀꯜ ꯋꯥꯍꯪꯇꯗꯤ ꯀꯥꯏ ꯀꯩ ꯈꯨꯝꯅꯖꯔꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯃꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯊꯃꯣꯏꯁꯤꯗ ꯄꯦꯟꯅꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕ ꯃꯇꯝ ꯑꯃꯅꯤ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯕ ꯈꯔ ꯊꯝꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯁ꯭ꯄꯤꯀꯔ ꯑꯃ ꯂꯩ ꯑꯗꯣ ꯃꯥꯁꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤꯗꯒꯤ ꯑꯣꯏꯔꯣ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯑꯣꯏꯔꯣ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯈꯜꯂꯒ ꯍꯥꯞꯄꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯁꯤ ꯖꯁ ꯁꯤꯇꯕꯇꯔ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯃꯃꯤꯡꯁꯤ ꯇꯧꯖꯔꯦ ꯍꯥꯏꯔꯤꯕ ꯁ꯭ꯄꯤꯀꯔꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. 10ꯅ ꯋꯥꯁꯛ ꯂꯧꯔꯝꯗꯥꯏꯗ ꯂꯧꯕꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯐꯅꯕꯗ ꯇꯧꯒꯅꯤ ꯑꯔꯣꯟꯕ ꯉꯥꯛꯀꯅꯤ ꯑꯗꯨ ꯇꯧꯒꯅꯤꯅ ꯐꯖꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯄꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯁꯥꯅ ꯌꯥꯅ ꯑꯣꯔꯇꯦꯀꯤꯡ ꯑꯅ ꯋꯥꯁꯛꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯣꯏ 10ꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯊꯥꯡꯒꯠꯂꯛꯄꯗ ꯖꯁ ꯁꯤꯇꯕ꯭ꯔꯇꯅ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯃ ꯁꯨꯡꯉꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯃꯥꯁꯤ ꯃꯥꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟꯁꯤ ꯑꯃꯠꯇ ꯈꯪꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯏꯟꯁꯤꯁ ꯇꯧꯕ꯭ꯔꯥ ꯁ꯭ꯋꯥꯏꯁꯤꯗ ꯁ꯭ꯄꯤꯀꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯈꯖꯤꯛꯇꯪ ꯍꯥꯎꯁ ꯑꯃ ꯃꯥꯅ ꯒꯕꯔꯟ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯃꯃꯤ ꯑꯃ ꯉꯁꯤꯐꯥꯎ ꯇꯥꯗꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯀꯥꯔꯁꯦ ꯑꯗꯨꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯁꯤꯕꯨꯗꯤ ꯑꯩꯈꯣই ꯎꯔꯦ ꯑꯗꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯁ꯭ꯄꯤꯀꯔ ꯑꯣꯏꯕꯤꯔꯤꯕ ꯁꯥꯔꯁꯤꯅ ꯁ꯭ꯄꯤꯀꯔ ꯑꯃꯒꯤ ꯃꯊꯧ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯤ
तौबीरदि कोई प्रजा मैम द पेन गनि नोय गनि न खंजबा अदु खि वानी अदुगा अनि सुबदा इन थमजनिंग बना अखोई ममांग द शांति हंजले ना ngasiगी सरकार की मको सिदे ना सुसापुर द बस अनि थाबा अनि निमिनि थाबदा माइ पार्टीले होय अदे इलेक्शन मया नक्सलबरिना opposition party da kahudabana haibani jamani haibi mahutta sungai haidabida mana vote phunge ga di ngasi khayeng si da hata simbi bi ai soina mangona dum support to kne khali to hani ba thakti masama bas ta to ga magi mle kun kutha da hapi raba adu magi matung in be mai pai bi kra sadum yon bi raba adu nini homni dam sa samu da sala meeting ji he pangthok ko da dum boti isating da so dum ka ran thanjin adu nutang tawbibana phabla media da kai da magi ja ka da phai da haibi koi ta ba da war aba haita parjam se mamoina aduna idm seng na ai pun da di sarna microphone yang wa ngang do so put bas da ma samak tu ma ni dang aben down sa pi da ba so ni bot ka ga ne khanji suman thamden na taw ni sa oi tagatchari shagi mod oina thambirambani Sathajariba ipawga mari lena khangmina si thorum sida hujik season jariba number si at 132880336 hariba number asini thorum sida nauna sarup yabidingba phone number si hana khangbiramdaba singna number si khangna nabagi damakta muktang ningsing jarake at 132880336 hariba number asini number sta call to bulaglaga tongan ba phone liba paw sing de yumphom oiba isagi phongdok piningba mod sing phongdok pinaba ningsing jari phone paikhatte dana message thajan birei phone paikhataba leijade phone number si onana tobi ba yobi bra mutang check tobiu number ningsing jarake 8132880336 haiba number sini hojik se nazari basing asi se nazari ba number si aduna radio marup singna hojik adum phone si toksin biro matam khar leiri nge manung si dei sai sa gi phongdok piningo pawga mari leina bo wafam sing phongdok piu ngasi gi oinadi gas ki khudong chaba sima leijadabana maram moiraga radio marup sing dai sai sa gi apamba pawde yumpham oyo mod sing phongdok pagi khudong chaba si thamjabani call lokhatari hello
हेलो फोन से पाइखत चाहिए अदुबो करीमता खुमक्त्रे आई फोन से अमुक्तंग डिस्कनेक्ट तौजगे कक्थच्चगे थोरम से सरुक याबिनिंगगदि अमका हल्लगा अदुम ट्राई तौबिरो सीजन नजरब फोन नंबर 8132880336 हाइरिब नंबर सिनी हेलो हेलो कॉल तौबिरक्लिब कना ओबिरबनो आई याइबो इसागी इनाक्त लेबिरिब रेडियो दो अमुक्तंग लापथोकपियो अदुगा हाइबिरो दगी जाकिर कौजै आ नोटर सारबुई काय खुमनो बुचरी यारिपोक्तगी जाकिर यारिपोक्तगी जाकिर हाइबि आइना ngangjari se tabibro फोन से मखादा थंबीबो माले फोन से नाकोंग थंबीद्र माले फोन से अमुक्तंग कक्थच्चगे पाउ फाउनबसे याद्रगदी अखोय सोमदे ngangjariबसे ताद्रगदी वारी सानबसे नुंगाइरोय मरमदी हाइरोयदबो वा मयाम अमा हाइरकप तारगदी प्लेटफॉर्म सिदी हाइबा याबा यादबा हाइबा लैबनिना खितंग मदुगी खुदोंग चादबन मरम ओरग फोन लाइन से कक्थच्चरे वारोबिनो फोन तौबिरक्प मतमदा अखोयना सोमदगी हाइजरिबसे तारगा तौबिरो अखोयगी चिनबाल मयादा फोन से थांगधरगा मदुगी फोन खुतौदु तौबिरकनो नाकोंगदा थंबिरगा सोमदगी सुंगांगबसे ताबियु अदुगा फोंदोकपिनिंगो वाफमसो अदुम मरिक चुमना फोंदोकपियु हाइबो वाफमसे थमजगे फोन दु कक्थच्चबनी अखोय सोमदगी हाइबो वासे ताद्रगदि अखोयगी पब्लिक कॉलर सिंगना हाइनिंगबो वा हेक्ता पंगाइदा हाइबो यादे नियम अमुगी मखादा अखोयगी फ्रीडम ऑफ स्पीच हाइरगसु बाउंडरी लेबो मथौ ताइ मरमदुननी मदुगिदमक्ता फोन लाइन से कक्थच्चबनी
ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ 8132880336 ꯍꯥꯏꯔꯤꯕ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯅꯤ ꯐꯣꯟ ꯄꯥꯏꯈꯠꯇꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯃꯔꯨꯞ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯏꯕꯁꯦ ꯐꯣꯟꯗꯣ ꯑꯃꯨꯛꯇꯪ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯐꯣꯟ ꯄꯥꯏꯈꯠꯆꯒꯦ ꯐꯣन नंबर से ओनबीब्रा इसाना मेसेज थाबीरइबा नंबर सिगा तौरीब नंबर दुगा उंतंग येंगबियो नंबर दो चानरिब्रा मानरिब्रा हाइदना कॉल से तौबिरो हाइबेटंग कोई कॉल से ओटपिरमगा फोन चली चते खंगदना हेक्ट फोन पाइखते हाइबिगनु अतोपना वारी सानरिगी मतमददी फोन सी बिजी लेगनी अतोपगा वारी सानरिङैदा कॉल चंग ओइ मरमदुना कॉल से हांगिङैदा तौसनबिरो थमजरिब फोन नंबर 8132880336 हाइरिब नंबर असिनी नंबर असिदा कॉल तौबिरक्लगा फोंगलिब पाउसिंग युमफम ओइबा इसागी फोंदोकपिनिंगबो वाफमसिंग फोंदोकपियो हेलो हेलो आई कॉल तौजरीब आई पैलेस कंपाउंड थोय पैलेस कंपाउंड थोय हाइबिब्रा होय होय तरामना ओक्सरी ngasi hanba thorum saru yabibo oibirabro aw man hoy taramna oksari yam nungaijay anoba radio marup sing thorum saru yabirakpa haibiu kari phongdok pin bano सोमाइनो साइडगी ताजरपदा इथक थोंबा हलमन सिंग सुम मैम हाइबिगे बोट के मतंगदा होय होय अदो इसम समना हाइबदा यामना लुना जु खंजनदेबदि इलाइ लाइबा थबा हाइरगदि नो सॉल्यूशन नो बोट सिकतंग हाइजनी तेहनबा हाइनाइ याम नुंगाइजा होय थागचरी याम तेंतकना फोंदोकपिरंबा वाफमनी अखोइगी हुजिक लेरिबसिगी मतंगसिदा वारोइसिन पुरकपु ngamdragadi अखोइगी भोट सि तौनिंगतबगी अपाम्बा भोट सरुग यानिंगतबगी अपाम्बा भोट तौनिंगतबगी वाफम लोमदा फोंदोकपिरकपनी थागचरी थौरम सरुग याबिरंबा हेलो हेलो गुड मॉर्निंग सर गुड मॉर्निंग कॉल तो बिरकलिब कना ओबिरपनो आई सिंपुरे जी बसनजा ओय ताराम नोक्चरी हामन की साबै कोन समजै ओय काय खुनचरी हाइबियो मसी अमांग कया अमसु अखुये ओरजिना फजफजब मयाम से दum थम्बिरे दा मसी अनि अपेन लगी खतंग लौजरगा इदु मोट खतंग थम्बेगे तो ओय थम्बियो अखोगी हौजी दरिबा गवर्नमेंट नजु तोान फज फजरब वाफम क्या ताबू फंगी लाइबक थीब वहीदी फजब मियोगी पुनसी नोम नोमगी सिंगनब मांगद तार लेबसिमदी प्रजाना खजितंग पेंफाटबराना तौबदबु अखोना तोान तोानबा हौजी इलेक्ट्रॉनिक सिस्टम लाइबा सिदा ngarang nahanda अखोई नेशनल वोटर डे की मतंगदा अखोई थोंदोक पिबदा हौजी पालिबा सरकारसिना इलेक्ट्रॉनिक सिस्टम से कदाई फावदा चुचामपुरमदा चलिबसे कदाई फावदा नियंग चंगबिरबगे अदुगा हौजी लाइबिरिबा अखोई इलेक्ट्रॉनिक सिस्टम दिगी लाइबा सुगुंबा तोान तोानबा अखोई पेंदबा थोलाइबा मयामसी अदुना मसाद पावर पाइसलगा तोान तोानबा पावर दुगी अफब थबक तौरगदी लेरिबा भारत की अखोई ओइबगी नागरिक अमा ओरुबगी मदुगा मदुदा फंगिबा सिटीजन मदुगी चप चाबा वाहनथोकपुगी कानबदो अखोई पुनमक फंगिनबगी मुहुत्ता तोान तोान मसागी ओइबा इंडिविजुअल की मागी पर्सनल ओइना तानरकपा अदुगा मागी प्रूफ की ओइना तानरकपदौना उरकपा सिटीमसी इलेक्ट्रॉनिक सिस्टम दा मधु हौजी मागी मागी सेंसस लेरिमनी अदुगा सेंसस तुनी मतुंगिना इलेक्ट्रॉनिक सिस्टम दुदा चनबा याबा यादबा कयामसु मधुदा पीरिबनी अदुगदी इलेक्ट्रॉनिक सिस्टम से
असी कदाई फाउबदा डिस्ट्रिक्ट वाइज दा थंबिरिबा इलेक्शन सिस्टम जे अखोई लेरिबा इलेक्शन कमीशन कदाई फाउबदा मियंग चुमना संबिरिबगे हाबदुमदी पालिबा गवर्नमेंट असिना मदु अखोई मियंग चंगनी अदुना गवर्नमेंट हाबसिदी मियामना पुनमना अफबनी हाजना अखोना थमजरिबनी अदुना फबनी हाना थमिबदुदगी ओना तैना बरोमदा ngang dum phajaba aduna nilada phalada tawdaba thabak mayam ama masi miyam mangda oina nila phala oina tholakpasidi masi matangdi tokpiraga ninthi jana lamdam sida akoi chapka thorangi lamda mapung phana sangin birai besida government lam puna mona koi puna mona support tawgeri tawdabu aduwa sangin biriba akoi aphaba lambi dudadi akoi puna makia phaboromdo ominaraga matam khurimakta अखोना गवर्नमेंट तौरीबा अदीमा अदुगा हुजूजिगा अखोई लमदम सिगी चिलिनाउसिना पाखत पिरिबा फजा फजरबा तोआन तोआनबा हुजूजि संगाईगी फिल्म तौरईबा गवर्नमेंट लम लैबगी अखोई नीति नियम याव यावदबदौना तौरपजिमदी मसी मतंगी खरा हेनगा मुक मियंग चंगबिरगदी अमु हेना नुंगाइजगनी हैबो वफन जिंतंग थमजरगा पाइ ताबिरिबा पाइ पुनमुना अमुका हना थागचरी बिशनपुरदगी मरुप संतना इसागी ओइबा वफम मोड ओइना वफम मयाम अमा थंबिरंबनी थौरम सरुक याबिरंबा हाइनिंगाइ लैतना थागचरी अखोई थौरम से हानदी पुंग निपाल मखाई फावदंग संदोक्चरंबने अदुबो अखोई पब्लिक डिमांड की मतुंग इना मियामना हाइबिरक मतुंग इना थौरम सी फोन कॉल सी यामना लखुचबन नंगदबन मरम वरगा यामना सरुक याबन नंगननबगी दमक्ता सरुक याब फंगननबगी दमक्ता थौरम सी मतम से कितंग अखोई सांगदोक्चबनी मतम खरा अदुम लैरी थौरम सरुक याबिनबसिंग लैरगदी थौरम से अदुम सरुक याबिरो थमजरिबो फोन नंबर 8132880336 हाइरिबा नंबर सिनी 8132880336 हेलो कॉल तो बिरकलिबो कना ओबिरबनो आई थांगदगी गोमचा सर तारामनो उक्सरी आई यानिंग सर कंगो सेकंड तोंगे सर होय होय इनाक्ट रेडियो लेबिबदु खितंग लापथोकबियो रेडियो दगी इसासे खितंग लापथोकबिरो आई मोड खल थमजनी सर थंबियो कइरोनी आइखोगी इलेक्शन दी एप्रिल द तोंगे यारे ना हाइर अदो बगी आइखोगी मणिपुरगी सिनबी बा बागी बा सिनलाउसिंग पाजी नाइदेसिंग आइना फिन तंगी तौजुपा अखोगी मणिपुर की इशू से लोशनद्रगदी मणिपुर की भोट की कोई सरुक याबुंग मोयना अखोय लेना होय तंग सप्लीमेंट तौजनी बाइता हाजिंग परका इसागी ओइनसु भोट से सरुक याबिनिंग दबगी वाफम ला हाइबिरिसे इसागी दी भोट की सोइना आई बहन को थादननी अदुगा तौबुदु मियांगी ओइना मणिपुर की इशू से लोशनद्रगदी मणिपुर की भोट की अखोय सथजकिरोय इशू से लोइद्रगदी इसागी ओइनसु इशू से लोइसंद्री खैदी भोट से सरुक याबिनिंगतबरा न हाइजबनी अदुगिदी मियांगी ओइना लागदी खुजु अदुम सरुक याजगनी अदुगा तौबुदु मियांगी ओइना अखोय इशू हाइबिरिसे अखोयगी मियामदी सरुक याबिगनो अदुगा इसादी यागे हाइबिरिब्रा करिनो हाइबिरिसिबो हाइबदी अखोयना पाम्बि इसागी मोड ओइना पाम्बिरिसे मियामगी ओइबो वारिपति साना लोबो यारोये अदुबो हाइबिरिसे अखो आइगी ओइनदी सुगुंबा होय होय भोट सरुक यानिक्तबे वाफमनी इसागी ओइनसु करिनो हाइबसि इसागी ओइनदी पजन मयेक सेंगना थंबिरक्ते आइगी ओइनदी सुगुंबा तहोनिंगदे अदुबो मयामसु सुगुंबा चलनिंगी तहोनिंगी हाइबदो अदोमदा हाइद्रे मियामगी ओइना हाइना सुम थंजनबिरे कोलरगी वाफमसि नाकलमदा सुम चटके दौरे इसागी ओइनदी हुजिक इरांगसि लैबनिना इलेक्शन सि सरुक यानिंगतबगी अदुगुम्बा फिवम अमखक लैजै अदुगा मयामसु याहनिंगते हाइबरोमदा अदुमाइना हाइबिबसु हाइबिदे मयाम सरुक याहनिंगते हाना हाइरि अदु इसादी यागनी सु हाइरि इसादी अदुना कितंग नाखै सेंदबो अमखक भाब इता ताबिदबो अमखक यावरि कोलरगी वाफमसे मथंगी कॉल लखुजगे हेलो
ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯜꯂꯣ, ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯨ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯁꯥꯔ ꯑꯩ ꯎꯆꯤꯋꯥꯗꯒꯤ ꯕꯦꯝ ꯇꯣꯝꯕꯅꯦ꯫ ꯎꯆꯤꯋꯥ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯎꯆꯤꯋꯥ ꯅꯁꯇꯥꯎꯗꯒꯤꯅꯦ꯫ ꯍꯣꯏ, ꯎꯆꯤꯋꯥ ꯅꯁꯇꯥꯎꯗꯒꯤ꯫ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯥ ꯑꯣꯏꯅ ꯄꯨꯈꯠꯆꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ, ꯐꯣꯡꯗꯣꯛꯄꯤꯌꯨ ꯏꯁꯥꯒꯤ ꯃꯣꯠꯇꯨ꯫ ꯉꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯂꯥꯏꯖ ꯅꯣꯡꯒꯧꯕꯤꯅ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯕ ꯍꯥꯏꯇꯥꯔꯦ꯫ ꯋꯥꯔꯦ, ꯌꯥꯝ ꯀꯨꯏꯔꯦ꯫ ꯉꯁꯤꯗ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯁꯤ ꯇꯪꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯏꯖꯔꯤꯕ꯫ ꯍꯣꯏ, ꯇꯪꯈꯥꯏ ꯍꯦꯜꯂꯤ꯫ ꯊꯕꯛ ꯇꯧꯔꯤꯕ ꯃꯁꯤꯡꯗꯤ ꯈꯔ ꯈꯛꯇꯅꯤ꯫ ꯑꯗꯨ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯅꯤꯡꯉꯛꯄꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯈꯥꯏ ꯑꯃꯗ ꯂꯨꯄꯥ 2,000 ꯄꯤꯔꯒ ꯁꯥꯔ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯆꯥꯕ ꯉꯝꯒꯗꯒꯦꯕ? 2,000 ꯐꯪꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯩꯈꯣꯏꯁꯤ ꯑꯇꯩꯗ ꯆꯠꯂꯒ ꯇꯥꯜꯂꯨꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯣꯗ ꯃꯊꯥ ꯁꯥꯟꯅꯔꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯁꯜꯂꯛꯑꯦꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯁꯤ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯅꯤꯀꯣ ꯁꯥꯔ꯫ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤꯀꯣ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯛꯏꯁꯦ꯫ ꯌꯥꯝ ꯀꯥꯏꯔꯗ꯭ꯔꯁꯤ ꯑꯩ ꯃꯌꯥꯝꯅꯕꯨꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕ ꯃꯌꯥꯝꯅꯕꯨꯗꯤ ꯄꯦꯜꯂꯝꯒꯗ꯭ꯔꯥ ꯄꯦꯜꯂꯝꯃꯣꯏꯗ꯭ꯔꯥ ꯈꯪꯒꯦꯗꯦ ꯁꯥꯔ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯅꯥꯡꯕ ꯑꯃꯈꯛ ꯂꯩꯔꯛꯄꯗꯒꯤ ꯑꯩ ꯍꯥꯏꯖꯔꯛꯄꯅꯤ꯫ ꯍꯣꯏ, ꯁꯨꯕ ꯅꯣꯝꯕꯁꯤ ꯆꯠꯄ ꯌꯥꯔꯛꯇ꯭ꯔꯕꯅꯤꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯤ ꯑꯩꯈꯣই ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯠꯂꯒ ꯐꯪꯉꯝꯕ ꯃꯌꯥꯝꯗꯨ ꯐꯪꯉꯛꯇ꯭ꯔꯦ, ꯋꯥꯔꯦ ꯍꯥꯏꯕꯤꯕꯅꯤꯀꯣ? ꯍꯣꯏ꯫ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯜꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯪꯂꯥꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒ ꯃꯟꯇ꯭ꯔꯤ ꯃꯟꯗꯜ ꯈꯨꯟꯅꯥꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯋꯥꯔꯣꯏꯁꯤꯟꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯗꯣꯛꯑꯦ ꯍꯥꯏꯅꯗꯤ ꯍꯥꯏꯕꯤ꯫ ꯍꯣꯏ, ꯅꯨꯃꯤꯠ 15ꯅꯤ ꯃꯇꯝ ꯊꯥꯅꯕꯅꯤ꯫ ꯑꯗꯨ ꯉꯁꯤ ꯐꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯤꯗꯦ꯫ ꯏꯁꯤ ꯃꯤꯅꯥꯅ ꯍꯦꯟꯂꯛꯄ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯏ ꯁꯥꯔ꯫ ꯃꯁꯤ ꯀꯔꯤꯅꯣ ꯁꯥꯔ ꯑꯩꯈꯣꯏ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯁꯥꯔ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯏꯝꯐꯥꯜꯗ ꯆꯠꯀꯗꯕ ꯕꯔꯍꯥ ꯐꯥꯎꯕ ꯄꯨꯕ ꯉꯝꯗꯗꯅ ꯁꯥꯔ ꯀꯔꯤꯅꯣ ꯍꯥꯏꯒꯗꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯥꯔꯁꯤꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯇꯥꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯣꯖꯥꯈꯣꯏꯗ ꯋꯥꯐꯝ ꯈꯔ ꯇꯥꯅꯤꯡ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯌꯥꯝꯅ ꯋꯥꯁꯜꯂꯛꯄꯁꯤꯗ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯈꯪꯗꯗꯅ ꯀꯣꯂꯔꯁꯤꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛꯁꯤ ꯏꯔꯥꯡꯁꯤ ꯂꯩꯕꯅ, ꯂꯥꯟꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯅꯤꯡꯇꯝꯅ ꯄꯦꯟꯊꯣꯛꯅ ꯆꯠꯄ ꯌꯥꯗꯕ, ꯑꯃ ꯃꯊꯦꯡ ꯆꯠꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯄ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤꯁꯨ ꯂꯤꯃꯤꯠ ꯂꯩꯁꯜꯂꯛꯄ ꯍꯧꯖꯤꯛꯁꯦ, ꯃꯐꯝ ꯑꯀꯛꯅꯕ ꯈꯔꯈꯛ ꯅꯠꯇꯅ ꯃꯈꯣꯏꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯍꯦꯛꯇꯗ ꯍꯧꯖꯤꯛꯁꯤ ꯆꯠꯄ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯄ, ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯠꯂꯨꯕ ꯇꯥꯔꯒꯗꯤ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯁꯨꯔꯒ ꯅꯣꯝꯂꯒ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ, ꯒꯥꯔꯤ ꯊꯧꯔꯒ ꯍꯤꯡꯕ, ꯑꯗꯨꯒ ꯊꯕꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯟꯐꯝꯗ ꯁꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯆꯠꯄ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣই ꯆꯦꯡ ꯋꯥꯅꯅꯕ ꯆꯦꯡ ꯂꯨꯄꯥ 2,000 ꯄꯤꯔꯤꯕ ꯆꯦꯡꯁꯤ ꯃꯁꯤ ꯋꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯐꯥꯎꯕꯗ ꯋꯥꯅꯔꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯥꯎꯕꯗ ꯅꯨꯡꯉꯥꯏꯅꯗꯕ, ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ, ꯑꯗꯒꯤ ꯋꯥ ꯉꯥꯡꯅꯔꯛꯄꯒꯤ ꯐꯤꯕꯝ ꯑꯃꯈꯛꯇꯨ ꯂꯥꯛꯑꯦ ꯍꯥꯏꯕꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤꯗꯤ ꯂꯩꯉꯥꯛ ꯑꯣꯏꯒꯗꯣꯔꯤꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯂꯣꯏꯁꯤꯟꯕꯤꯗꯗꯅ ꯍꯧꯖꯤꯛꯁꯤ ꯃꯤꯌꯥꯝꯁꯤ ꯑꯁꯤ ꯌꯧꯅ ꯋꯥꯅꯔꯤꯕꯅꯤ, ꯁꯤ ꯌꯧꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯏꯕꯅꯤ꯫ ꯈꯨꯜ ꯉꯥꯛꯄꯁꯤꯡ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯑꯁꯤ ꯌꯧꯅ ꯋꯥꯗꯅ ꯂꯩꯔꯤꯕꯁꯤ ꯂꯩꯉꯥꯛꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯗꯕꯗꯒꯤ ꯊꯣꯛꯄ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯦ꯫ ꯊꯥꯒꯠꯆꯔꯤ, ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ꯫ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ꯫ ꯒꯨꯗ ꯃꯣꯔꯅꯤꯡ, ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩ ꯀꯩꯁꯥꯝ ꯇꯣꯝꯇꯤꯁꯠ ꯅꯣꯡꯄꯣꯛ ꯏꯉꯧꯔꯣꯛꯅꯤ ꯁꯥꯔ꯫ ꯍꯣꯏ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝꯁꯤꯃꯛꯇꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯁꯥꯔ, ꯑꯩꯈꯣꯏ ꯀꯣꯂꯔ ꯃꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯂꯣꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯃꯇꯥꯡꯁꯤ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯥꯌꯣꯛꯅꯖꯔꯒ ꯍꯥꯏꯖꯔꯛꯄꯅꯤ ꯁꯥꯔ꯫ ꯍꯣꯏ, ꯍꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛꯃꯛ
ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯇꯧꯔꯛꯂꯤꯕ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯆꯅꯕ ꯀꯌꯥ ꯑꯃ ꯍꯣꯠꯅꯕꯤꯔꯤ ꯍꯣꯠꯅꯁꯨ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯇꯧꯔꯛꯂꯤꯕꯁꯤ ꯃꯣꯏꯒꯤ ꯄ꯭ꯂꯥꯟ ꯄ꯭ꯔꯤꯄꯦꯔꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯔꯅꯤ ꯈꯪꯗꯅ ꯇꯧꯔꯛꯄ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯦꯗꯤꯌꯥ ꯋꯥꯔ ꯑꯥꯏꯗꯤꯌꯥ ꯋꯥꯔ ꯑꯗꯨꯒ ꯋꯤꯄꯟꯒꯤ ꯋꯥꯔ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯗꯨ ꯑꯣꯔ ꯗꯥꯏꯒꯤ ꯃꯍꯨꯠꯇ ꯗꯨ ꯑꯣꯔ ꯗꯥꯏꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁꯀꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯕ ꯐꯥꯎꯕ ꯆꯪꯉꯒ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣ ꯐꯤꯕꯝꯁꯤ ꯌꯥꯝꯅ ꯆꯠꯊꯔꯛꯑꯦ ꯁꯥꯔ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯈꯣꯡ ꯆꯤꯡꯌꯥꯗ ꯉꯁꯥꯏꯒꯤ ꯄꯦꯔꯤꯐꯦꯔꯤꯛ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕꯗ ꯉꯁꯤ ꯑꯍꯤꯡꯁꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯅꯤꯡ ꯂꯥꯎꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯌꯥꯝ ꯐꯥꯎꯅꯖꯩ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯂꯣꯏꯅ ꯐꯣꯀꯁ ꯇꯧꯏ ꯂꯩꯉꯥꯛꯇ ꯐꯣꯀꯁ ꯇꯧꯔꯤꯕꯁꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯟꯅ ꯀꯪꯂꯥꯗ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯁ꯭ꯇꯦꯞ ꯈꯔ ꯄꯣꯏꯟ ꯈꯔ ꯄꯨꯈꯠꯃꯤꯟꯅꯗꯨꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯧꯈꯠꯄꯤꯔꯛꯄꯁꯤ ꯌꯥꯝꯅ ꯐꯖꯕ ꯁ꯭ꯇꯦꯞꯅꯤ ꯑꯗꯨ ꯃꯁꯤ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯕ ꯃꯇꯝꯗ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯦꯟꯇꯔꯗ ꯇꯛꯅꯒꯅꯤ ꯍꯥꯏꯕ ꯋꯥ ꯑꯃ ꯊꯝꯕꯤꯈꯤ ꯃꯁꯤ ꯁꯥꯔ ꯊꯝꯕꯤꯈꯤꯕꯁꯤꯗ ꯏꯔꯣꯏꯅꯅ ꯅꯨꯃꯤꯠ 15ꯅꯤꯗꯨ ꯉꯥꯏꯗꯕꯤꯗ ꯍꯧꯖꯤꯛꯃꯛ ꯃꯁꯤ ꯊꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏ ꯋꯥꯀꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯈꯠꯇꯨꯅ ꯃꯁꯤ ꯅꯩꯅꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯤ ꯅꯨꯃꯤꯠ 15ꯅꯤ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ 15ꯅꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯔꯦꯞ ꯑꯗꯨꯒ ꯇꯪ ꯇꯥꯕ ꯑꯃꯁꯨꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯏꯕ ꯂꯝꯕꯤꯗ ꯑꯃꯁꯨꯡ ꯍꯣꯠꯅ ꯁꯨꯅꯕꯁꯤ ꯌꯥꯝꯗ꯭ꯔꯤꯉꯩꯒꯤ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄ ꯈꯨꯟꯅꯥꯏꯁꯤ ꯑꯣꯏꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯤꯕ ꯂꯧꯃꯤꯟꯅꯔꯤꯕꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩꯁꯨ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯟꯖꯗꯨꯅ ꯁꯨꯝ ꯇꯧꯖꯕꯅꯤ ꯁꯥꯔ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯟꯖꯈꯤꯕ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯦꯛꯁꯇ꯭रीम ꯑꯦꯔꯤꯌꯥꯗ ꯂꯩꯕꯤꯔꯤꯕ इचिल इनाउसिंग अदुकी मति वारे अदुगा खुल ngaleba इचिल इनाउसिंग सु वाना सु अखोगी निंगथम उलेन मरक्ता अदुकी मति वाना ngaknari अदुगा इमा इवेंट सिंग सु अदुकी मति वाना ngaknari अदुगा याम लूरी बदि सर हौजिक सि इरांग सिना मरम ओइरगा थबम सुभम चलम खंगदबा अमसुंग सेमिल लोनदा यामना सोक्सिन लक्पा अदगी चाना थानाबा एसेंशियल कमोडिटी सिंग से मसी अखोई मत सही सिमदी होजिन नाजिन लोइखरे मतुंगदि कनि ओइरकदगी कमाइ तोरकदगी हाबसि यामना नुंगांग बसु फावजा भाई तारे अदन एजुकेशन सेक्टर द ओइरो हेल्थ सेक्टर द ओइरो होजिक से निंग तब फंगजद्रे अदुना यारिबा मखैदी अखोइगी लैंगाकना मसुं मियांगा पुन्ना लौमिनखि वासकसे वारेपसे मसी थबक तो ओन्थोक बिदुना मणिपुरगी मैतै खुनाय अमसुं मणिपुरदा लैरिबा खुनाय खुदिमकसे प्रजा सेक्शन खुदिमकसे अखोइगी मैतै अमसुं कुकी सि अनिजिगी इरांग सिना मरम ओरगा लोइना वादब नते अदुबो मसी पुन्नमकसे तसेंगनमकी थबक तो ओन्थोक मिनरबा तारगदि सेंटरनासु माय ओलकद्रा दुगा वारोइ सिनसिमति पुरा ngamdraga sudra santi di oigadra habasigi thajabdu thamjaraga miyam damasu mari lenaba singda sumaina pungthin bonin sing janingduna tawjabani sar matang se tension dege hoi thagachari torum saruk ya piramba thagachari थौरम सिगे अरोइबा कॉल अमतंग लौखटजगे हेलो हेलो गुड मॉर्निंग सर गुड मॉर्निंग कॉल तो बिरकलिबा कना ओइबिरबनो आई मयांग इम्फाल बेंगुल मनिंग लेकाय दगी बसिर होय तरामना उक्सरी हाइबिउ करी फोंदोकपिनबनो पावगा मरि लेना वाफमदा कैगुमबंदंग फोंदोकसगे सा कैगुमगी हेंदोक एंजिल लाइग्रबसु ताबिरिबा मयामना ngaपीगनी हाइबसिगी थाजबा थमजरी सा होय होय हाइबिउ था निपान मापन चाही मा फानिंग सिट लान तौरकबसिदा अखोइगी
मणिपुर सिदा तंगदु लेकाबा हाइबदु ngasi फाउ फंगे अदुबु लैंगाक अमा लै हाइबदि खंगे अदो मतम कुइरबगी ममांगदा मनमोहन ना पाइरिङै इबोबिना मंत्री पाइरिङै मतमददि मनमोहन मोइबा मणिपुर दा संगनगदमनि हाइना वादर तौरखी अदुबु इबोबिना मधु आइगी स्टेट तौबा थबकनि आइगी स्टेट की आइने खुसिनि हाइरगा हाइरिबा मोइबा दि संगनदिसिदे अदो अदुगुमना ngasi sida aikogi lainga tawbiriba sarkarchina फजब नीति नियम तौरब ngasi miyamna wana risi wana roi haibadुगी अपामबदि न्यायना थमजरैसी सा होय होय इदा दुम लोइसनजरागे थागतचरी इसम समना अखोगी लेंगाकसिना मतिंग लैना थौना लैना तौफम थोकपदु लेंगाक अमगी स्टेट अमना ngamba thakta tawba yaba thabok adu tawbiu center da taknabiu haibo wafumduni haibiro wafumsi koi hekta asomdagi haire haidana hoi hoi loinamak chatpagi mahutta chalamoi loinamak adumakpu miyamna uribadi hojiksi karigumba lengakna phana yamna honi haiba targasu hona ribadugide kanaba phallamata folamata hojiksi phangdabanina kitang kanna thamoi sengna Chief Minister amana tawpham thokpa lengak pairiba singi marakta tawpham thokpa haibam thokpa ngangpham thokpa singadu ngangbiru so haibiru so tawba yaba tawbiu upai amana traga ama sijanabiraga irangsi loisinbiu misimina lehenbiganu koi khunja sing miyam khudingmak sing asi tumpham chapam khanganbiu hanagi punsida lehenbiu ingba chikpa punsida haiba wafam duni miyamna thambirakle wafam si thagachari ngasigi oinadi matang sida I pawga mari leinena khangmina si thoramasi tension jari ngasigi तौरमसे द कॉल तो बिरकलगा तोंगान तोंगान वोप मैम पुखटपिखिबा रेडियो मरुप सिंबो हानिंगाई लेतना थागतचरी तौरमसी लोइसलकपा टाइमिंग सिदि फोन सी जर 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 तोक्सन बिरे मतम लेरिङै द तोक्सन बिरकते पुंग सी कोई पुंग 8 मखाइगी पाउ रिले तौबसे हेक लोइबगा 8 मिनट निफु दगी adum pung mapal phawgi manung sida adum jar jar toksin biro matam si loirabani nang sigi oina di phone sing si lokha chararoi mathangi ayuki namit amada mung gas ka loina na pangthokpa I pawga mari leina na khangmina si tawramda mayam punna amuga na saruk yamina si aibo afum siga loina na ngasigi tawram asibu YouTube live streaming gi kuthang da meeting tabiriba radio gi thongda tabiriba khuding makpo loislakpada amuka hanna ikai khumna jabaga loina na thagachaba phongdoksari ताबिरे I pawga mari lenena khangmina si thoram adomna thoram tabiriba si 90.4 megahertz ta sandok chariba radio loktak channel sigi ahanba tangkak tagini radio loktak 90